Hello guys, video hojare ngasigi video sidi Eigi emana mapamlamdamda ningol chakuoba chatpagi video ne mayam yengminasi. Sidi. One, two, three. Nungaitaba amana pupuga bubuka mama ahunga ini anigadi laikhidre mayamgi muhut sinjaraga aina mapugi khuyada ingna chikna panba oirasanuna haijari. Eigi muktam lapasida ninjava thauranga warlasu namjava kharadan lanjava se sana